Kuki militant singna more de laiba state force singda landarak police officer ama hatkraba matung ngasi ayuktagi hauna more gi market colony more gate number 2 amasung faizang wengda combing operation chathakraba matung hojiksu makhatana more gi tongan ba mafam singda combing operation chathari IT News na phangba pauda henba state force singsu ngasi nungthil helicopter da more yorakhibaga loinana more town border area sing amasung border ka naknana laiba jungle singda thiba humba gi thabak chathari hairi Hauzik more da oirakliba law and order gi phiba masida more da laiba kuki kunja singdi mayum makai thadoktuna lanjen narakhibana amadi full curfew laiba maramna more town kuntak lansibaga manare hairi Ingin kandara karena kami ngobrol setari langsung dia minum di toko apa sih jadi kamu sudah agak lewat di गाड़ी में हम दूसरा हम अपनी लेते हैं लेट ना वो गाड़ी है वो इसी bro yung ko minas yung cái số này còn chơi gần